ngasi ahing lele numit ama chatkre sam punsilu debi ipha phari bedo December tarani thoi ama haukre December tarani thoi ama lakle kaurabra miyam gilusing ba hijam irabot ki wahi singasi marphumari suba nupi lan ningsing numit December tarani thoi na lakpasida Manipur miyam na ningsing daba ngamde wahi singasi irabot na Manipuri nupi singi thauna gi ihul yakai biramba saitharol ni laibak sigi luraba puwari gi tangkak kayada Manipuri nupi singna Panthoibi gi phidam lauduna pathau temsing naduna maning tamna puwari gi liklam da khongkap tamlai Manipur puwari gi apunba saktam sagat padanupi singna apunba mangam pangal amadi apunba gi warep lauduna laingak ki awangba phida phawba changsinduna khunai asibu kanduna lai masigi mayak laraba khudamdi ing kumja lising ama samapal mari amasung lising ama samapal kuntra mapal gi ahanba amasung Anisuba nupi lan sing asini Haukiba nupilal animak Manipur khunai bu kannaba sangsin khiba khunai asibu tung koina hinghaunaba naukon bi khiba lan ngaktani haukraba puwari gi tangkak kaya dai khoina thengna ki linthoi ngambi tangja khombi na chingbi mathauna leirabi Manipuri nupi singna ireibak pu yaknabagi khuttagi kalak khibagi wari sahi taret khuntak khiba awal landa ireipa pu kannaba Manipuri chanura singna laukhiba thogdang sing adubu ngasigi mirol sina natheiduna thamlamba yadri Lising ama chanipan marphudrama thoigi British ka thengna kibalan phamda Manipur na maithi duna British Protectorate oina laikhiba sahi tarau doi mapung phadringai lising ama samapal marida Captain Natal amasung Assistant Political Agent Dunlop ki banglo mai chakhibadu Imphal gi nupa singna kabot tampak tagi u yaluraga amuk hana sagadabani haina yathang thokhi maduda khoisauna hallaba Manipuri nupi sing hauraktuna nupa sing saheb ki banglo san kide yathang adu buchana han kide masibuni ahan nupi lan haina khangnaribasi lan asi British loilam laingak putsingna kiba Manipuri nupi singna mai pak kiba mani lising ama samapal kuntra mapal ge lal asina khara hena pakthok chawthokna lamdam sidagi loilam laingak maru phukna basangsin kiba imu naimu tana kiba lalni sahi adu Allied Force ka Axis power ga sokna kiba Anisuba malem gi lanjaw hauraba matamni Axis power da yawriba Japan gi lanmi singna khanungpok Asia romdagi taksilakpa du thingnaba Allied Force da yawriba British na makhoi gi lanmi Silong, Kohima, amadi Assam gi mafam kayada thamlami. Makhoi gi lanmi sing pijanaba Imphal da laiba marwari lalon ba singal lautuna duna British na Manipur dagi seng gari mapot mapan da puthokhi. Lau uduna hingba laibakta laurok pantha poinu makta da mapan da thadok pa henman khibana khwairaman kaithel da seng wan ba phanglak trabada kaithel nupi singna hauraktuna Anisuba nupi lan thokkibani. Nupi singna December tarani thoida Darbar President T.A. Sarpu Darbar Sangdagi handok handana koisinduna thamki matungda mahakpu pharaga thangsapnana telegraph office tamna puraga matamduda nabadipta laikhiba Surchan ningthogda Manipur gi mapanda seng thaba thingnaba namduna telegram tawhanki T.A. Sarpu kanba lakhiba Assam Rifles ki lanmi singaduna ima singaduda sangin na thinbadagi ima kaya gi hakchangdagi angang ba ikheng sinthaki ima kaya amabuna ing khraba poinu tha aduda minungsi haitena pukri da langthabiki khwairaman kaithel sahi amaga tha ahumlom khuntak lansi ki nupi lal gi wathokta Nikhil Manipuri Mahasabha ani thokna singkhai ki hijam irapon alusing banakal amana nupi lal di leibak ki wathokni haiduna sawgalai Mapal da seng thadok pa thingkrabasu nupi singi ihawadu makha tarak padadi loilam laingak pa British pu Manipur da gi tanthok kinaba laingak lon gi ihaw onthorakhi ihaw adubu hijam irabot na lamjing ki December tarani thoi gi telegraph office ki thokdok adubu seng khuya ama phangna ba hairubada I khujok ani hapirakhi I gi laman singani haina ya school police line da pangthok pa miyam gi miphamda wangang lubagi damak irabot pu phaduna silet jail da thamki mahaku matam sang na Manipur da changlak pa yahan khide Bot pu kanna basong thorak khibi nupi lan gi lusingbi mapalbu Jun tara taruk lising ma samapal ni phuda Manipuri masana namna yawba darbarna lalahubani haina jail da thamjin khi ngabong arangba amamam setlaga higok masugi arangba phurit amamam lituna lusingbi mapal sarungbam laimaton thongam ongbi amubi wahengbam ongbi tonggau RK sanatombi nongthombam ongbi khongnang khetrimayum ongbi mukhi ayekpam ongbi rajani wangkhem ongbi kumari amasung Som ningon leipak lei ireibak kidamak tha taruk jail da phadok ki awaba khangki
ꯖꯦꯂꯦꯔꯣꯡ ꯏꯍꯧꯒꯤ ꯍꯦꯛ ꯃꯊꯪꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯏꯅꯥꯏ ꯇꯥꯅ ꯅꯨꯄꯤꯁꯤꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯁꯤꯟꯊꯍꯟꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯤ 1938 ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯑꯁꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯏꯍꯧ ꯑꯌꯥꯝꯕ ꯈꯨꯟꯅꯥꯏꯒꯤ ꯑꯃꯣꯠꯄꯁꯤꯡ ꯃꯨꯠꯊꯠꯅꯕ, ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠ ꯐꯪꯅꯕ, ꯁꯣꯠꯊꯍꯧꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯏꯍꯧꯁꯤꯡ ꯑꯗꯨꯒ ꯈꯦꯠꯅꯕ ꯃꯑꯣꯡꯗ ꯅꯨꯄꯤꯁꯤꯡꯒꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟ, ꯂꯩꯉꯥꯛꯂꯣꯟ, ꯈꯨꯟꯅꯥꯏ ꯂꯣꯟꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯊꯧꯁꯤꯜ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯤꯡꯇꯝꯍꯟꯅꯕ ꯏꯍꯧꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ, ꯃꯌꯥꯡ ꯂꯂꯣꯟꯕꯁꯤꯡ, ꯅꯤꯡꯊꯧ, ꯗꯔꯕꯥꯔꯒꯤ ꯂꯩꯉꯥꯛꯀ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯃꯕꯨꯛ ꯊꯟꯗꯕ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜꯒ ꯆꯤꯡꯈꯥꯏꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯑꯣꯏꯖꯕ ꯀꯌꯥ ꯀꯠꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯥꯜ 1938ꯅ ꯄꯨꯋꯥꯔꯤꯒꯤ ꯂꯣꯜꯗ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯏ꯫ ꯏꯃꯥ ꯏꯕꯦꯜꯅ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯂꯥꯏꯔꯕ ꯃꯤꯆꯝꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯀꯤ ꯁꯦꯜ ꯊꯨꯝ, ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯕꯒꯤ ꯋꯥꯍꯪꯒ ꯃꯤꯔꯩꯕꯥꯛꯀꯤ, ꯅꯤꯡꯊꯧꯒꯤ, ꯗꯔꯕꯥꯔ ꯑꯃꯗꯤ ꯃꯌꯥꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯂꯣꯏꯂꯝ ꯄꯊꯥꯞꯀꯤ ꯉꯥꯛꯆꯥꯎ ꯊꯦꯛꯄꯒ ꯎꯟꯈꯠꯅꯔꯛꯄ ꯑꯁꯤꯅ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛ ꯑꯣꯏ꯫ ꯅꯨꯄꯤ ꯂꯥꯜꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯄꯤꯔꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯏ꯫ ꯄꯨꯋꯥꯔꯤꯒꯤ ꯂꯣꯜ ꯑꯁꯤꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯅ ꯍꯥꯏꯕ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯁꯦꯝꯅꯕ ꯈꯣꯡꯊꯥꯡꯗ ꯑꯆꯧꯕ ꯈꯣꯡꯀꯥꯞ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫